ꯆꯦꯅꯦꯜ ꯁꯤꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯁꯥꯃꯨꯒꯤ ꯃꯌꯥ ꯍꯥꯏꯕ ꯋꯥꯔꯤ ꯑꯃꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩꯗ ꯀꯥꯁꯤ ꯂꯩꯕꯥꯛꯀꯤ ꯎꯃꯪ ꯑꯃꯗ ꯁꯥꯃꯨ ꯑꯉꯧꯕ ꯂꯥꯏꯒꯤ ꯂꯥꯏꯁꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯁꯛꯇꯤ ꯌꯥꯝꯅ ꯂꯩꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯄꯨꯝꯅꯃꯛꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯗꯨꯅ ꯁꯥ ꯄꯨꯝꯅꯃꯛꯄꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯁꯥꯃꯨ ꯑꯉꯧꯕꯅ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯃꯄꯣꯛ ꯑꯃꯗ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯆꯒꯦ ꯈꯟꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯕꯨ ꯅꯤꯡꯖꯕ ꯇꯣꯛꯇꯤ꯫ ꯃꯥꯒꯤ ꯅꯤꯡꯖꯔꯤꯕ ꯋꯥꯈꯜ ꯑꯁꯤꯃꯛꯇꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯅꯤꯡꯊꯧ ꯑꯗꯨꯅ ꯁꯥꯃꯨ ꯑꯁꯤꯒꯤ ꯁꯥꯗꯣꯡ ꯑꯣꯏꯔꯒꯦ ꯈꯟꯗꯨꯅ ꯁꯥꯃꯨꯒꯤ ꯃꯃꯪꯗ ꯂꯦꯞꯂꯒ ꯁꯥꯃꯨꯒꯤ ꯃꯃꯤꯠꯇ ꯎꯍꯜꯂꯦ꯫ ꯁꯥꯃꯨ ꯑꯗꯨꯅ ꯂꯥꯏ ꯅꯤꯄꯥ ꯑꯗꯨꯕꯨ ꯍꯦꯛ ꯎꯖꯕꯗ ꯁꯥꯃꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯂꯥꯏꯗꯨꯗ ꯃꯈꯣꯡ ꯈꯨꯃꯥꯡ ꯑꯅꯤꯗꯨ ꯀꯨꯟꯊꯔꯒ ꯈꯨꯔꯨꯝꯖꯔꯛꯈꯤ꯫ ꯂꯥꯏ ꯑꯗꯨꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯅꯪꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯕꯨ ꯅꯤꯡꯖꯔꯤꯕ ꯑꯗꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯒ ꯑꯩꯒ ꯃꯔꯨꯞ ꯑꯣꯏꯔꯁꯤ꯫ ꯑꯩꯅ ꯆꯠꯅꯤꯡ ꯆꯠꯄꯗ ꯅꯪꯒꯤ ꯅꯊꯛꯇ ꯇꯣꯡꯗꯨꯅ ꯆꯠꯅꯤꯡꯉꯤ꯫ ꯃꯗꯨ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕꯒꯦ ꯍꯥꯏꯔꯛꯂꯕꯗ ꯁꯥꯃꯨ ꯑꯉꯧꯕ ꯑꯗꯨꯅ ꯍꯔꯥꯎꯅ ꯌꯥꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁꯥꯃꯨ ꯑꯉꯧꯕꯗꯨ ꯂꯥꯏꯒꯤ ꯁꯥꯗꯣꯡ ꯂꯥꯏꯁꯥ ꯑꯣꯏꯈꯤ꯫ ꯅꯣꯡꯃꯗꯤ ꯕꯣꯟ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯔꯥꯞꯄ ꯗꯦꯁ ꯑꯃꯗꯒꯤ ꯊꯨꯡꯂꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯁꯤꯅ ꯎꯃꯪ ꯑꯁꯤꯗ ꯍꯦꯛ ꯊꯨꯡꯂꯕꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛ ꯃꯌꯥꯝ ꯑꯗꯨ ꯎꯔꯒ ꯃꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯅ ꯕꯣꯟ ꯑꯁꯤꯗ ꯂꯩꯗꯨꯅ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡ ꯑꯁꯤ ꯐꯥꯗꯨꯅ ꯆꯥꯔꯒ ꯂꯩꯕ ꯃꯇꯝꯗ ꯃꯇꯝ ꯀꯨꯏꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯕꯣꯟ ꯑꯁꯤꯗ ꯂꯩꯔꯦ꯫ ꯃꯍꯥꯛꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯔꯤꯕ ꯁꯥꯁꯤꯡꯗꯨ ꯐꯥꯗꯨꯅ ꯆꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯥꯁꯤꯡꯗꯨ ꯐꯥꯗꯨꯅ ꯆꯥꯔꯛꯄꯅ ꯁꯥꯁꯤꯡꯗꯨ ꯍꯧꯖꯤꯛꯇꯤ ꯀꯤꯗꯨꯅ ꯄꯨꯟꯅ ꯄꯨꯟꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯥꯁꯤꯡꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯁꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯀꯔꯤꯒꯤꯅꯣ ꯁꯥꯁꯤꯡ ꯑꯁꯤꯅ ꯃꯌꯥꯝ ꯂꯩꯕꯗꯒꯤ ꯀꯥꯏꯗꯨꯅ ꯆꯦꯜꯂꯤꯕ ꯑꯁꯤꯕꯨ ꯈꯟꯕ ꯍꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯔꯝꯕ ꯖꯤꯕ ꯑꯃ ꯂꯥꯛꯇꯨꯅ ꯕꯣꯟ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯔꯤꯕ ꯁꯥ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯑꯀꯤꯕ ꯄꯤꯔꯤꯕ ꯖꯤꯕ ꯑꯁꯤꯕꯨ ꯀꯔꯝꯕ ꯖꯤꯕꯅꯣ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩꯗ ꯁꯥꯁꯤꯡꯗꯨ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯅꯥꯛꯇ ꯄꯨꯟꯅ ꯂꯥꯛꯇꯨꯅ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯑꯀꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯁꯥꯃꯨ ꯑꯉꯧꯕ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ, ꯕꯣꯟ ꯑꯁꯤꯗ ꯐꯠꯇꯕ ꯁꯥ ꯆꯥꯕ ꯖꯤꯕ ꯑꯃ ꯂꯥꯛꯂꯦ꯫ ꯑꯗꯨꯅ ꯁꯥꯁꯤꯡ ꯑꯁꯤꯅ ꯑꯀꯤꯕꯒꯤ ꯃꯇꯧ ꯎꯠꯂꯤꯕꯅꯤ ꯈꯟꯗꯨꯅ ꯁꯥꯃꯨꯅ ꯑꯁꯦꯡꯕ ꯑꯃꯇꯪ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯁꯥꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯦꯟꯗꯣꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯍꯤꯡꯆꯥꯕꯤꯅ ꯁꯥꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯈꯟꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝꯗ ꯁꯥꯁꯤꯡꯗꯨ ꯄꯨꯟꯅ ꯁꯥꯃꯨ ꯑꯉꯧꯕ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯟꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯁꯥꯃꯨ ꯑꯉꯧꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯒ ꯈꯜꯂꯤ, ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤꯗꯤ ꯃꯁꯛ ꯐꯖꯈ꯭ꯔꯦꯗ, ꯃꯁꯥꯁꯨ ꯅꯣꯏꯈ꯭ꯔꯦꯗ, ꯃꯥꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯕꯗꯤ ꯍꯥꯎꯈ꯭ꯔꯒꯅꯤꯗ ꯈꯜꯂꯛꯂꯦ꯫ ꯃꯍꯥꯛ ꯁꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯗꯨ ꯁꯥꯃꯨ ꯑꯉꯧꯕꯅ ꯎꯔꯒ, "ꯃꯍꯥꯄꯥꯄꯤ, ꯅꯍꯥꯛ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯅ ꯉꯥꯡꯂꯤꯕ ꯁꯥꯁꯤꯡꯕꯨ ꯐꯥꯗꯨꯅ ꯆꯥꯕꯗꯒꯤ ꯁꯥꯁꯤꯡꯅ ꯀꯤꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯉꯁꯤꯗꯤ ꯅꯪꯅ ꯉꯝꯂꯒꯅ ꯑꯩꯕꯨ ꯍꯥꯠꯇꯨꯅ ꯆꯥꯔꯣ, ꯑꯩꯅ ꯉꯝꯂꯒꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯄꯨꯝꯅꯃꯛꯀꯤ ꯑꯀꯤꯕ ꯀꯣꯛꯍꯜꯂꯒꯦ" ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅꯁꯨ ꯃꯁꯤꯒꯤ ꯁꯥꯃꯨ ꯑꯁꯤ ꯍꯥꯠꯂꯕꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯆꯥꯕ ꯌꯥꯔꯒꯅꯤ ꯈꯟꯗꯨꯅ ꯁꯥꯃꯨꯒꯤ ꯅꯥꯛꯇ ꯃꯥꯒꯤ ꯁꯛꯇꯤꯅ ꯃꯁꯥꯗꯨ ꯆꯥꯎꯊꯣꯛꯇꯨꯅ ꯃꯈ꯭ꯌꯥꯠ ꯅꯥꯝꯃꯅ ꯑꯀꯥꯁꯇ, ꯃꯈ꯭ꯌꯥꯠ ꯅꯥꯝꯃꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯔꯩ ꯇꯤꯡꯊꯣꯛꯇꯨꯅ ꯁꯥꯃꯨ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯒꯤ ꯂꯩꯁꯥ ꯑꯣꯏꯕ ꯁꯥꯃꯨ ꯑꯉꯧꯕꯁꯨ ꯁꯥꯃꯨꯒꯤ ꯊꯤꯟꯗꯣꯔꯛꯂꯤꯕ ꯃꯌꯥ ꯑꯅꯤꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯊꯕꯥꯛꯇꯨ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯃꯅꯥꯇꯣꯟꯅ ꯅꯣꯡꯃꯗꯣꯟꯗ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯗꯨꯅ ꯂꯥꯎꯔꯛꯂꯦ꯫ ꯁꯥꯃꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯕꯣꯟ ꯑꯗꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧꯅ ꯇꯥꯔꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯁꯤ ꯑꯁꯥꯎꯕꯒꯤ ꯈꯣꯟꯐꯝ ꯃꯥꯜꯂꯤ꯫ ꯁꯃꯥꯟꯅꯕ ꯂꯦꯡꯃꯥꯟꯅꯕ ꯊꯦꯡꯅꯒꯗꯕ ꯑꯣꯏꯕ ꯇꯥꯔꯦ꯫ ꯑꯩꯍꯥꯛ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯥꯏ ꯑꯗꯨ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯁꯥꯃꯨꯅ ꯍꯤꯡꯆꯥꯕꯤꯒ ꯑꯉꯝꯕ ꯍꯥꯠꯅꯅꯕ ꯇꯧꯅꯔꯤꯕꯗꯨ ꯎꯔꯒ ꯂꯥꯏ ꯑꯗꯨꯅ ꯈꯜꯂꯤ,
ꯑꯩꯒꯤ ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯥꯗꯣꯡ ꯑꯣꯏꯔꯤꯕ ꯁꯥꯃꯨ ꯑꯁꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥꯅ ꯁꯣꯏꯗꯅ ꯉꯝꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨꯅꯗꯤ ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯌꯥꯒꯤ ꯌꯥꯇꯣꯟꯗ ꯇꯣꯡꯂꯒꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯥꯃꯨꯗ ꯃꯍꯥꯛ ꯂꯥꯛꯂꯦ ꯍꯥꯏꯕ ꯎꯍꯜꯂꯦ꯫ ꯁꯥꯃꯨꯗꯨ ꯃꯕꯨꯡꯉꯣ ꯎꯖꯔꯕꯗ ꯑꯀꯤꯕ ꯂꯩꯈꯤꯗ꯭ꯔꯦ꯫ ꯂꯥꯏ ꯑꯗꯨꯅ ꯁꯥꯃꯨꯒꯤ ꯌꯥꯇꯣꯟ ꯑꯅꯤꯗ ꯁꯛꯇꯤ ꯄꯤꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯁꯥꯃꯨꯕꯨ ꯌꯣꯠꯂꯒꯦ ꯈꯟꯗꯨꯅ ꯄꯥꯏꯁꯤꯜꯂꯛꯂꯦ꯫ ꯁꯥꯃꯨꯅꯁꯨ ꯍꯤꯡꯆꯥꯕꯤꯒꯤ ꯊꯕꯥꯛꯇ ꯃꯌꯥ ꯌꯥꯇꯣꯟ ꯑꯐꯕ ꯑꯗꯨꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯒꯦ ꯈꯟꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯦ꯫ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯥ ꯃꯥꯡꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤ ꯉꯛꯅ ꯁꯥꯃꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯍꯤꯡꯆꯥꯕꯤꯅ ꯈꯜꯂꯤ, ꯁꯥꯃꯨ ꯑꯁꯤꯗꯤ ꯁꯥꯃꯨ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ꯫ ꯃꯍꯥꯛꯀꯤ ꯃꯌꯥ ꯑꯅꯤꯁꯤ ꯎꯕꯗ ꯑꯩꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯈꯟꯗꯨꯅ ꯉꯛꯅ ꯂꯩꯔꯤꯉꯩꯗ ꯁꯥꯃꯨꯅ ꯍꯥꯏꯖꯤꯜꯂꯛꯇꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯊꯕꯥꯛꯇ ꯃꯌꯥ ꯑꯅꯤꯗꯨꯅ ꯊꯨꯝꯅ ꯂꯦꯡꯗꯨꯅ ꯍꯤꯡꯆꯥꯕꯤ ꯍꯥꯠꯂꯦ꯫ ꯍꯤꯡꯆꯥꯕꯤ ꯁꯤꯔꯕꯗ ꯁꯥ ꯄꯨꯝꯅꯃꯛꯅ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯐꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯔꯨꯝꯂꯦ꯫ ꯃꯗꯨꯗ ꯂꯝꯍꯨꯏ ꯃꯌꯥꯝ ꯑꯗꯨꯅ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯁꯥꯗꯨ ꯑꯃꯠꯇ ꯃꯥꯡꯍꯟꯗꯅ ꯆꯥꯊꯣꯛꯂꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯃꯨ ꯑꯉꯧꯕꯒꯤ ꯃꯌꯥ ꯑꯁꯤ ꯃꯕꯨꯡꯉꯣꯒꯤ ꯀ꯭ꯔꯤꯄꯥꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯑꯣꯏꯈꯤ꯫ ꯑꯁꯨꯝꯅ ꯕꯣꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯁꯥꯃꯨ ꯑꯉꯧꯕꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯁꯥꯃꯨ ꯑꯗꯨꯅ ꯁꯪꯕꯤꯗꯨꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯤꯡꯆꯥꯕꯤꯅ ꯁꯤꯔꯝꯗꯥꯏꯗ ꯂꯥꯏꯒꯤ ꯂꯥꯏꯁꯥ ꯑꯣꯏꯕ ꯁꯥꯃꯨ ꯑꯉꯧꯕꯗ ꯃꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯈꯨꯔꯨꯝꯖꯔꯒ ꯕꯣꯔ ꯅꯤꯈꯤ꯫ ꯍꯦ ꯁꯥꯃꯨꯒꯤ ꯃꯨꯔꯇꯤ ꯄꯨꯔꯤꯕ ꯂꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯏꯕꯨꯡꯉꯣ, ꯅꯐꯝꯗ ꯇꯣꯜꯂꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯗꯒꯤ ꯆꯤꯟꯖꯥꯛꯅꯤ ꯈꯜꯂꯨꯗꯨꯅ ꯅꯪꯕꯨ ꯍꯥꯠꯇꯨꯅ ꯆꯥꯒꯦ ꯈꯜꯂꯨꯔꯦ꯫ ꯑꯗꯨꯅ ꯑꯩꯅ ꯁꯤꯔꯝꯗꯥꯏ ꯑꯁꯤꯗ ꯅꯐꯝꯗ ꯕꯣꯔ ꯑꯃꯇꯪ ꯅꯤꯖꯒꯦ꯫ ꯅꯅꯥꯏ ꯇꯣꯜꯂꯕꯤ ꯍꯤꯡꯆꯥꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯇꯥꯏꯕꯪ ꯃꯄꯣꯛꯇ ꯖꯤꯕ ꯑꯣꯏꯅ ꯄꯣꯛꯄ ꯇꯥꯔꯕꯗꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯈꯨꯠꯇ ꯊꯋꯥꯏ ꯑꯁꯤ ꯂꯥꯟꯖꯔꯕꯅꯤꯅ ꯃꯊꯪꯒꯤ ꯃꯄꯣꯛ ꯑꯗꯨꯗ ꯅꯅꯥꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯆꯥꯕꯤ ꯍꯥꯏꯕ ꯖꯤꯕꯁꯤꯡꯕꯨ ꯆꯥꯕ ꯖꯥꯇꯤ ꯑꯗꯨꯗ ꯄꯣꯛꯍꯟꯕꯤꯔꯛꯀꯅꯨ꯫ ꯅꯅꯥꯏꯒꯤ ꯊꯋꯥꯏꯅ ꯄꯣꯛꯀꯗꯧꯔꯤꯕ ꯃꯄꯣꯛ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯒꯤ ꯃꯄꯣꯛꯇ ꯄꯣꯛꯆꯗꯨꯅ ꯁꯦꯝꯕꯤꯕ ꯃꯄꯨꯒꯤ ꯅꯥꯝ ꯁꯣꯟꯖꯕ ꯉꯝꯕ ꯑꯗꯨꯃꯇꯪ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯅꯅꯥꯏꯗ ꯕꯣꯔ ꯄꯤꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯍꯤꯡꯆꯥꯕꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯅꯤꯖꯔꯛꯈꯤꯕ ꯑꯗꯨꯕꯨ ꯁꯥꯃꯨ ꯑꯉꯧꯕꯅ ꯎꯔꯒ ꯁꯥꯃꯨꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯍꯤꯡꯆꯥꯕꯤꯕꯨ ꯌꯦꯡꯖꯔꯒ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯑꯗꯨꯃꯛ ꯊꯨꯡꯖꯕ ꯑꯣꯏꯖꯔꯣ ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯈꯣꯡꯂꯛꯂꯦ꯫ ꯁꯥꯃꯨꯒꯤ ꯖꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤꯕ ꯄ꯭ꯔꯦꯝ ꯂꯩꯕ ꯑꯗꯨ ꯎꯔꯒ ꯂꯥꯏ ꯅꯤꯄꯥꯗꯨꯅ ꯁꯥꯃꯨꯕꯨ ꯊꯥꯒꯠꯂꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯁꯥꯙꯨ ꯁꯥꯙꯨ, ꯅꯪꯒꯨꯝꯕ ꯚꯛꯇꯤ ꯃꯁꯛ ꯈꯪꯕ ꯑꯃ ꯌꯥꯎꯗ꯭ꯔꯤ꯫ ꯅꯪꯕꯨ ꯑꯩꯒꯤ ꯁꯥꯗꯣꯡ ꯑꯣꯏꯅ ꯐꯪꯖꯕꯁꯤꯗꯤ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯄꯨ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯗꯨꯅ ꯅꯪꯅ ꯍꯤꯡꯆꯥꯕꯤꯗ ꯄꯤꯈꯤꯕ ꯕꯣꯔ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯗꯕ ꯑꯣꯏꯔꯁꯤꯅꯨ꯫ ꯉꯁꯤ ꯑꯩꯅ ꯅꯪꯒꯤ ꯌꯥꯇꯣꯟꯗ ꯄꯤꯈꯤꯕ ꯁꯛꯇꯤ ꯑꯗꯨꯁꯨ ꯅꯪꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯂꯕꯁꯨ ꯅꯌꯥ ꯑꯅꯤꯒꯤ ꯁꯛꯇꯤꯗꯤ ꯃꯥꯡꯗꯕ ꯑꯣꯏꯔꯁꯤꯅꯨ ꯍꯥꯏꯅ ꯂꯥꯏꯅꯤꯡꯊꯧ ꯃꯥꯅ ꯁꯥꯃꯨꯒꯤ ꯃꯐꯝꯗ ꯕꯣꯔ ꯄꯤꯕꯤꯈꯤ꯫ ꯑꯁꯣꯝꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯏꯔꯕ ꯅꯤꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯌꯨꯝ ꯄꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯙꯔꯃꯗꯥꯁ ꯀꯧꯏ, ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯔꯥꯙꯦ ꯀꯧꯏ꯫ ꯃꯈꯣꯏ ꯑꯅꯤꯅ ꯃꯆꯥ ꯅꯤꯄꯥ ꯑꯃ ꯐꯪꯖꯔꯦ꯫ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯙꯔꯃꯇꯥ ꯀꯧꯏ꯫ ꯑꯉꯥꯡ ꯑꯁꯤ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯃꯇꯝ ꯂꯩꯕ ꯈꯤꯕꯦꯛꯇ ꯙꯔꯃꯒꯤ ꯑꯣꯏꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯁꯤꯗꯤ ꯃꯃꯤꯡ ꯙꯔꯃꯇꯥ ꯀꯧꯖꯔꯕꯁꯨ ꯃꯍꯥꯛ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ, ꯃꯄꯨꯛꯅꯤꯡꯅ ꯍꯨꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯟꯕ ꯃꯤꯅꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨ ꯃꯊꯃꯣꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯏꯄꯥꯅ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯏꯆꯥꯒꯤ ꯃꯤꯡ ꯑꯁꯤ ꯙꯔꯃꯇꯥ ꯍꯥꯏꯅ ꯊꯣꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧ ꯑꯁꯤꯗꯤ ꯏꯄꯥꯅ ꯈꯜꯂꯤꯕ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯗꯧꯔꯤ꯫ ꯏꯄꯥꯗꯤ ꯊꯃꯣꯏ ꯄꯨꯕ ꯉꯝꯖꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯆꯥꯅ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯨꯡ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯅꯆꯥ ꯑꯩꯍꯥꯛ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯨꯡ ꯑꯃꯁꯨꯡ ꯏꯃꯥꯅ ꯅꯤꯡꯊꯧ ꯄꯣꯛꯄ ꯄꯣꯛꯄꯤ, ꯃꯄꯥ ꯃꯃꯥ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ꯫
ꯊꯣꯏꯅ ꯑꯋꯥꯕ ꯂꯩꯕꯤꯔꯨꯒꯅꯨ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯝꯂꯤꯕꯗꯤ ꯊꯥꯡ ꯇꯥ ꯍꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯤꯡꯉꯤ ꯑꯗꯨꯅ ꯑꯍꯩꯕ ꯑꯣꯖꯥ ꯑꯃꯇꯪ ꯊꯤꯕꯤꯗꯨꯅ ꯑꯩꯕꯨ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯁꯨꯅ ꯍꯩꯍꯟꯕꯤꯌꯨ ꯍꯥꯏꯔꯛꯈꯤ ꯃꯆꯥꯒꯤ ꯑꯄꯥꯝꯕ ꯋꯥꯍꯩꯗꯨ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯦꯛ ꯁꯣꯜꯂꯛꯈꯤ ꯃꯗꯨꯗ ꯃꯃꯥꯗꯨꯅ ꯃꯥꯕꯨ ꯀꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯅꯅꯥꯏ ꯅꯨꯄꯤꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯆꯥꯅꯤꯄꯥꯅ ꯉꯥꯡꯊꯣꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒ ꯇꯥꯔꯒ ꯃꯄꯥ ꯑꯗꯨꯅ ꯅꯣꯛꯅꯤꯡꯕꯁꯨ ꯐꯥꯎꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯁꯣꯜꯂꯛꯈꯤ ꯔꯥꯙꯦ ꯔꯥꯙꯦ ꯀꯔꯝ ꯇꯧꯒꯅꯤ ꯑꯁꯤꯗꯤ ꯃꯄꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯥꯒꯤ ꯅꯨꯄꯤ ꯔꯥꯙꯦꯅ ꯍꯥꯏꯔꯛꯈꯤ ꯃꯄꯥꯕꯨꯡꯅ ꯇꯥꯛꯄꯤꯒꯗꯕ ꯋꯥꯐꯝꯗꯤ ꯇꯥꯛꯄꯤꯗꯅ ꯅꯅꯥꯏꯕꯨ ꯇꯣꯏꯅ ꯄꯪꯀꯧꯗ ꯀꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯅꯅꯥꯏ ꯅꯨꯄꯤ ꯅꯅꯥꯛꯇ ꯂꯩꯖꯔꯦ ꯍꯦꯛ ꯍꯥꯏ ꯃꯗꯨꯗ ꯅꯤꯄꯥ ꯑꯁꯤ ꯅꯣꯛꯅꯤꯡꯕꯅ ꯈꯥꯡꯕ ꯉꯝꯗꯅ ꯅꯣꯛꯊꯣꯔꯛꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯅꯨꯄꯤ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯒꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯖꯥꯠꯅꯣ ꯈꯟꯗꯨꯅ ꯃꯃꯥꯗꯨꯅ ꯃꯥꯒꯤ ꯃꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯖꯔꯛꯈꯤ ꯃꯆꯥꯅꯤꯄꯥ ꯑꯗꯨꯅꯁꯨ ꯄꯥꯕꯨꯡ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯅ ꯅꯨꯡꯁꯥ ꯊꯤꯅ ꯍꯪꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯛꯅꯤꯡꯂꯛꯇꯨꯅ ꯍꯦꯟꯅ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯂꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯇꯧꯗꯨ ꯎꯔꯒ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯅꯨꯡꯁꯥ ꯊꯤꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯗꯨꯅ ꯉꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩ ꯔꯥꯙꯦ ꯍꯥꯏꯔꯤꯕꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯙꯔꯝ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯥ ꯊꯤꯅ ꯃꯕꯨꯡꯉꯣꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯅꯥꯏ ꯅꯨꯄꯤꯒꯤ ꯀꯔꯝꯕ ꯑꯀꯥꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ ꯏꯕꯨꯡꯉꯣꯅ ꯉꯁꯤ ꯃꯐꯝ ꯏꯈꯪ ꯈꯪꯗꯅ ꯅꯣꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯅꯅꯥꯏꯒꯤ ꯊꯃꯣꯏꯗ ꯌꯥꯝꯅ ꯆꯤꯡꯅꯖꯕ ꯐꯥꯎꯖꯩ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥꯁꯤꯅ ꯅꯣꯛꯄ ꯊꯤꯡꯕ ꯉꯝꯗꯅ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯆꯥꯅꯤꯄꯥ ꯑꯁꯤ ꯅꯤꯡꯊꯧ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏꯔꯤ ꯃꯗꯨꯗ ꯑꯩꯅ ꯃꯄꯨꯒꯤ ꯅꯥꯝ ꯑꯣꯏꯅ ꯔꯥꯙꯦ ꯔꯥꯙꯦ ꯍꯥꯏꯅ ꯁꯣꯟꯖꯕꯗꯨꯗ ꯅꯍꯥꯛꯅꯁꯨ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ ꯈꯟꯗꯨꯅ ꯑꯩꯕꯨ ꯀꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯪꯂꯛꯄ ꯑꯗꯨꯗ ꯑꯩꯍꯥꯛ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯇꯨꯅ ꯅꯣꯛꯈꯤꯕꯅꯤ ꯇꯝꯂꯛꯈꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯔꯥꯙꯦꯁꯨ ꯍꯔꯦ ꯍꯔꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯄꯥꯈꯠꯈ꯭ꯔꯦꯗꯅ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯑꯗꯨꯒ ꯃꯆꯥꯅꯤꯄꯥ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯗꯨ ꯍꯥꯏꯒꯅꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯇꯥꯔꯕꯗꯤ ꯂꯩꯕꯥꯛ ꯋꯥꯊꯣꯛ ꯑꯣꯏꯅꯒꯅꯤ ꯅꯤꯡꯊꯧ ꯑꯁꯤꯁꯨ ꯃꯆꯥꯙꯥꯔꯥ ꯄꯥꯟꯗꯤ ꯃꯥꯒꯤ ꯃꯅꯥꯀꯣꯡꯗ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗ ꯃꯆꯥꯅꯤꯄꯥ ꯑꯁꯤꯅ ꯏꯃꯥ ꯑꯩꯍꯥꯛꯇꯤ ꯊꯥꯡ ꯇꯥꯒꯤ ꯑꯀꯨꯞꯄ ꯀꯥꯡꯂꯣꯟ ꯍꯩꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯇꯨꯅ ꯍꯩꯅꯕ ꯇꯝꯅꯤꯡꯉꯤ ꯋꯥꯗꯨ ꯍꯥꯏꯔꯨꯕꯒꯤꯅꯤ ꯄꯥꯕꯨꯡꯅ ꯅꯣꯛꯂꯤꯕꯁꯤ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯄꯥꯗꯨꯅ ꯅꯣꯛꯅꯤꯡꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯈꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯍꯩ ꯑꯗꯨꯕꯨꯗꯤ ꯇꯝꯁꯤꯟꯕꯗ ꯑꯀꯥꯏꯕ ꯂꯩꯇꯦ ꯇꯝꯃꯨ ꯑꯗꯨꯒ ꯅꯤꯡꯊꯧ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗꯤ ꯅꯪꯅ ꯀꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯕ ꯌꯥꯗꯦꯀꯣ ꯏꯄꯥ ꯏꯆꯥ ꯑꯩꯈꯣই ꯍꯧꯖꯤꯛ ꯌꯥꯝꯅ ꯋꯥꯅ ꯅꯪꯅ ꯂꯩꯔꯤꯕꯅꯤ ꯃꯤꯅ ꯇꯥꯈ꯭ꯔꯒ ꯑꯋꯥꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯔꯛꯈꯤ ꯍꯧꯖꯤꯛ ꯃꯄꯥꯒꯤ ꯊꯃꯣꯏꯗ ꯑꯩꯒꯤ ꯏꯆꯥꯅ ꯈꯜꯂꯤꯕ ꯋꯥꯁꯛ ꯑꯁꯤ ꯊꯤꯡꯕꯁꯨ ꯌꯥꯔꯔꯣꯏ ꯑꯗꯨꯅꯗꯤ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯈꯤ ꯃꯆꯥꯁꯤꯅ ꯊꯤꯡꯕ ꯌꯥꯗꯅ ꯃꯥꯕꯨ ꯊꯥꯡ ꯇꯥ ꯇꯝꯕꯤꯕ ꯉꯝꯒꯗꯕ ꯑꯣꯖꯥ ꯊꯤꯔꯛꯂꯤ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯅꯤꯡꯊꯤꯅ ꯍꯩꯕ ꯑꯍꯜ ꯑꯃꯗꯤ ꯂꯩꯔꯝꯃꯤ ꯃꯥꯒꯤ ꯃꯐꯝꯗ ꯆꯪꯖꯗꯨꯅ ꯃꯥꯕꯨ ꯊꯥꯡ ꯇꯥꯒꯤ ꯀꯥꯡꯂꯣꯟ ꯁꯨꯅ ꯇꯝꯕꯤꯌꯨ ꯍꯥꯏꯖꯔꯕꯗ ꯍꯅꯨꯕ ꯅꯤꯄꯥ ꯑꯁꯤꯅ ꯂꯥꯛꯂꯤꯕ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯥꯒ ꯑꯁꯤꯕꯨ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯔꯨ ꯂꯨꯛꯊꯔꯒ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩ ꯑꯍꯟ ꯑꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯅꯤꯄꯥ ꯑꯁꯤꯅ ꯀꯔꯤ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯣ ꯈꯟꯗꯨꯅ ꯃꯊꯃꯣꯏ ꯑꯗꯨ ꯋꯥꯅ ꯐꯝꯗꯨꯅ ꯂꯩ ꯑꯍꯟ ꯑꯗꯨꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯅꯤꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯃꯥꯡꯕ ꯌꯥꯗ꯭ꯔꯕ ꯅꯤꯡꯊꯧ ꯑꯣꯏꯔꯒꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯛꯄꯒꯤ ꯈꯔ ꯋꯥꯖꯔꯕꯁꯨ ꯃꯥꯕꯨꯗꯤ ꯁꯦꯝꯕꯤꯗꯕ ꯌꯥꯗ꯭ꯔꯤ ꯑꯁꯨꯝ ꯈꯟꯗꯨꯅ ꯍꯥꯏꯔꯛꯈꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯗꯨ ꯏꯄꯥꯅ ꯇꯝꯕꯤꯕꯗ ꯅꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯍꯩꯅꯤꯡꯂꯤꯕ ꯑꯗꯨ ꯈꯜꯂꯒ ꯏꯄꯥꯅ ꯑꯍꯩꯕ ꯈꯔꯗꯤ ꯇꯝꯕꯤꯔꯒꯦ ꯍꯦꯛ ꯍꯥꯏꯔꯛꯈꯤ ꯑꯍꯟ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯄꯥ ꯃꯆꯥ ꯑꯗꯨ
harauna sangshilak tuna ojabu haina kurumjari. Hanubana hanubi yang laga hairaki. Ibi ama nahangna lagli ba ibungo asigi sak hapu. Mahag aigi sebok oirabani hek hairaki. Hanubina ima ibema. Hanuba nangbo hawat pada pibam siam labanangna matau karamna ibungo asibu thang ta tambigadori bano hairaki. Hanubigi wadu taraga hanubana ibema asini ne pamja badalana haibadu. Aina hanuraba matama sida aina pamjaba ihe yasibu pamjaba mahangna laktuna khara tambiu haire. Aina ngamdaroi hairabadi aigi dharma mangadoribani. Aduna magi maning thungba ngamdrabasu mabu kanglon suna tambiba ngamdrabasu khara makhai tambiduna mamanaba thengnaba ngamjanaba honabidaba yadabani. Natrabadi pamjariba mahangna aibu dos tawgani. Aduna mahakpu angang oirabasu aigi isa sebok ngasidagi wairabani. Aina mabu tambibada ware haiba wahisi amung hana haikraroi. Hanubagi wadu taraga hanubina ima ipema apa mana lali haibadu hek taida hek hairaga phare phare aikoi ani isa phangde haibagi awaba leiraroi. Haujikti isa mai sona pibire nungai jari hek hai. Hanuba hanubi ani duna langnari badu nipa masa sina mapuning de yamna nungsiraki. Aibu pokpi ba pabung amasung imanadi aigi apamba haijaru bada yamna sawi. Aduga hallo eraba oirabi ani asinadi aigi aningba thungangani haiduna makhogi thamuida sap yongna leptuna leikre. Makhogi wangang asi taraga aigi thamuida nungaibana haifam khangde hairaki. Hanubana thangi mahutta sayani semduna nipa masa sida ama pahele. Mana ama paiduna thangi khongthang bak tambiba horali. Hanuba hanubi ani asi kantan sujaba ngamlaktraba matamni. Aduna saba thakpadi khara wana sabana hanubina laina tambiduna isa amadi phangjare adubu isa ahanba phangjaba sida karibu thongduna pijagadage khanjaraki. Mana ingkholdagi mana masing khara hekluduna ningthina munna phutlaga thambire. Aduga mapa masa thangi khongthang tambiri badu yengjaraga leiri. Maduda masa aduna khongthang adu hek soibaga hanubana pairi basai aduna set hekta kali. Madu hanubina uraga hanubada hairaki. Hanuba sai aduna karigino adung nana kanbiri badubu isa adu haidrabasu tolasinu adumna bu tambira badi isa adu pumpop pop lagani hek hairaki. Hanubana kali hanubi asi isani hairu baduda masa nahaningdaba horagle khali. Hanubana hairaki. Hanubi langkagi thongsangbi manbi nangna hairi badu karino aina tawri basi nasa si hainaba tawri bani nangna nasa nahaningdra badi karamna haigadori bano hek hairaki. Hanubagi wado taraga hanubina numit khudingi asoiba khongthangda phurabadi isa adu maru marang pumtek tek lagani hairaki. Maduda hanubana thida masa nungsiri bani haiduna mama singna sumna tawri basinani masa mai hainadri basi hairaki. Hanuba hanubiani du adum nungsina laiminaramba adu masa sokpok ama phangbadagi wahai ningai gi mawongda ngangnaba horakle. Hanubi phelauduna imungda changkhre. Hanubana khali nahan makai masa masu phangdabaduda ngasi aigi isa sebongni haiba ma phangjaba sida mapungingda mahangna hek poksaba masagum nahaningda duna oinaduna imungda changkhribani. Kaya da pangkhraba mamano aina tawriba sidi isa si magi mapokta ningthawoyo haiba leibana soidanaba seksina tawribani haibadi madi khangbanati. Hanubana masado ningthina thangi phidu khudingmak mathang takpiduna leirakpana saki matam hendoklabada hanubina hanuba yenglaga hairaki. Mana ibu langkagi thongsangbi manbi ka hairibani. Aisu amuktangdi haurage khanduna o hanuba sorarengi morokot hingsaba manba saki matam hendokle hore numidang wairam amuk tambiro isa adu sak lambana loiram lagani hek hairaki. Hanubadu magi wadu taraga sauning badi lairadana nokladuna ibunga hore namuk aurai rasi nama langkagi thongsangbi manbisi saure
ꯆꯥ ꯍꯥꯟꯅ ꯆꯥꯊꯣꯛꯂꯨꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯁꯥ ꯁꯦꯡꯗꯣꯛꯆꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯃꯥ ꯑꯗꯨꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯑꯍꯧꯕ ꯑꯣꯏꯅ ꯊꯥꯡꯒꯤ ꯈꯣꯡꯆꯠ ꯇꯝꯕꯤꯕ ꯍꯧꯕꯅꯤꯅ ꯏꯃꯥꯅ ꯃꯔꯤ ꯆꯠꯄ ꯄꯣꯠꯇꯤ ꯄꯤꯖꯅꯤꯡꯗꯗꯨꯅ ꯃꯅꯥ ꯃꯁꯤꯡ ꯑꯣꯏꯅ ꯊꯣꯡꯂꯕꯅꯤ꯫ ꯍꯥꯎꯔꯕꯁꯨ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯕꯨꯛ ꯊꯟꯅ ꯆꯥꯔꯣꯀꯣ, ꯑꯣꯛꯇ꯭ꯔꯕꯁꯨ ꯏꯃꯥꯅ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯅꯤꯄꯥ ꯃꯆꯥ ꯑꯗꯨ ꯍꯅꯨꯕꯤꯅ ꯅꯨꯡꯁꯤꯅ ꯍꯥꯏꯕ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯒ ꯈꯜꯂꯤ꯫ ꯉꯁꯤ ꯒꯨꯔꯨꯒꯤ ꯏꯃꯥ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯤꯕ ꯑꯁꯤ ꯎꯖꯔꯒ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤ ꯄꯨꯖꯕ ꯉꯝꯗꯦ꯫ ꯀꯌꯥꯗ ꯃꯆꯥꯕꯨ ꯅꯤꯡꯕꯤꯔꯤꯕ ꯈꯟꯅ ꯈꯟꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯍꯅꯨꯕꯤꯅ ꯃꯨꯟꯅ ꯐꯨꯠꯂꯕ ꯌꯦꯟꯁꯥꯡ ꯑꯗꯨ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯂꯦꯞꯇꯅ ꯇꯝꯕꯤꯔꯛꯄꯅ ꯅꯤꯄꯥ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯊꯥꯡꯒꯤ ꯊꯥꯡꯂꯣꯟ ꯇꯥꯒꯤ ꯇꯥꯔꯣꯟ ꯄꯨꯝꯅꯃꯛ ꯆꯤꯠꯊꯕ ꯇꯧꯗꯅ ꯍꯩꯔꯕꯗ ꯃꯥꯅ ꯈꯜꯂꯤ, ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯅ ꯑꯍꯟ ꯑꯣꯏꯔꯕꯅꯤꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯍꯥꯛ ꯑꯆꯧꯕ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯟꯕ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯕꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯟꯒꯦ, ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯒꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯒꯤ ꯅꯨꯡꯁꯤꯕ ꯋꯥꯗꯨ ꯇꯥꯔꯒ ꯍꯅꯨꯕ ꯍꯅꯨꯕꯤ ꯑꯅꯤꯅ ꯏꯆꯥꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯅꯄꯥ ꯅꯃꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯄꯦꯟꯕꯅ ꯉꯝꯈꯩ ꯅꯥꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯒꯤ ꯅꯄꯥꯡꯒꯜ ꯆꯥꯎꯔꯛꯂꯕꯅꯤꯅ ꯅꯪꯅ ꯑꯁꯨꯝ ꯇꯧꯔꯒ ꯐꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯒ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯃꯥ ꯑꯗꯨꯗꯤ ꯀꯞꯆꯔꯤ꯫ ꯏꯆꯥꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯕꯨ ꯊꯥꯛꯀꯅꯤ ꯈꯟꯗꯨꯅ ꯁꯥ ꯀꯩꯅ ꯊꯜꯂꯕ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯁꯤꯡ ꯆꯜꯂꯨꯒꯅꯤ, ꯌꯦꯟꯁꯥꯡ ꯊꯤꯔꯨꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯔꯒ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯔꯒ ꯂꯩꯔꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯇꯧ ꯎꯔꯒ ꯍꯅꯨꯕꯅ, ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯦ ꯑꯃꯨꯛ ꯄꯦꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯍꯅꯨꯕꯤꯅ ꯏꯆꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯇꯕ ꯑꯁꯤ ꯎꯔꯒ ꯃꯥꯅ ꯑꯉꯝꯕ ꯊꯕꯛ ꯁꯨꯔꯒꯦ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕꯗ ꯏꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏꯕꯅꯤ꯫ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯕꯣꯟ ꯑꯁꯤꯗꯤ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯟꯅ ꯂꯩ꯫ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯗꯤ ꯃꯗꯨꯗ ꯑꯩꯅ ꯅꯨꯡꯁꯥ ꯊꯤꯖꯕꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯅ, ꯏꯕꯦꯝꯃ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯪꯋꯥ ꯋꯥꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯏꯆꯥꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯍꯩꯔꯕꯅꯤꯅ ꯊꯣꯏꯅ ꯋꯥꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯍꯅꯨꯕꯤꯗꯨ ꯍꯅꯨꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯃꯃꯣꯟꯗꯨ ꯈꯔ ꯍꯦꯛ ꯐꯩ꯫ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕ ꯕꯣꯟ ꯑꯁꯤ ꯁꯥꯃꯨ ꯑꯉꯧꯕꯅ ꯁꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯕ ꯕꯣꯟ ꯑꯗꯨꯅꯤ꯫ ꯁꯥꯃꯨ ꯑꯗꯨꯗꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯁꯤꯔꯒꯅꯤ ꯈꯟꯗꯨꯅ ꯁꯌꯥꯝ ꯂꯩꯐꯝꯗꯒꯤ ꯂꯣꯟꯅ ꯆꯠꯈꯤꯗꯨꯅ ꯃꯌꯥꯝꯅ ꯎꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯃꯍꯥꯛ ꯁꯤꯔꯦ꯫ ꯁꯌꯥꯝ ꯑꯗꯨꯅ ꯃꯥꯕꯨ ꯎꯔꯛꯇ꯭ꯔꯕꯗ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯈꯪꯗꯅꯕ ꯍꯣꯠꯅꯈꯤꯕꯅ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯁꯥꯃꯨꯒꯤ ꯇꯣꯡꯁꯥ ꯌꯥꯎꯗ꯭ꯔꯕ ꯁꯔꯨꯁꯤꯡ ꯑꯗꯨ ꯀꯤꯟꯊꯗꯨꯅ ꯇꯥꯔꯕ ꯃꯇꯝꯅꯤ꯫ ꯅꯤꯄꯥꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯌꯦꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯍꯦꯛꯇꯨꯅ ꯁꯤꯡ ꯆꯟꯗꯨꯅ ꯃꯗꯨ ꯌꯣꯜꯂꯒ ꯃꯄꯥ ꯍꯅꯨꯕ ꯃꯃꯥ ꯍꯅꯨꯕꯤ ꯑꯅꯤꯗꯨꯕꯨ ꯊꯥꯛꯂꯤ꯫ ꯃꯍꯥꯛ ꯕꯣꯟ ꯑꯁꯤꯗ ꯆꯪꯗꯨꯅ ꯍꯦꯛꯅꯤꯡꯕ ꯄꯨꯝꯅꯃꯛ ꯐꯪꯂꯕꯗ ꯃꯃꯣꯟꯗꯨ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯥꯅ ꯌꯣꯜꯂꯨꯔꯒ ꯐꯪꯂꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯦꯡ ꯊꯨꯝ ꯃꯣꯔꯣꯛ ꯂꯩꯗꯨꯅ ꯑꯔꯦꯝꯕꯅ ꯃꯃꯥ ꯍꯅꯨꯕꯤꯗ ꯄꯤꯔꯦ꯫ ꯃꯃꯥ ꯍꯅꯨꯕꯤꯅ ꯃꯆꯥꯅ ꯅꯣꯡꯃꯒꯤ ꯁꯤꯟꯅꯔꯛꯄ ꯄꯩꯁꯥꯅ ꯇꯨꯡꯁꯤꯟꯖꯗꯨꯅ ꯃꯄꯥ ꯃꯃꯥ ꯃꯈꯣꯏ ꯑꯍꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯃꯥꯅ ꯄꯨꯔꯤꯕ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯤ ꯑꯃꯠꯇꯅ ꯕꯣꯟ ꯑꯗꯨꯗ ꯆꯪꯗꯨꯅ ꯍꯦꯛꯇꯕꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯑꯗꯨꯕꯨ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯅ ꯃꯨꯟꯅꯩ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯕꯣꯟ ꯑꯗꯨ ꯃꯆꯤ ꯃꯆꯤ ꯆꯪꯗꯨꯅ ꯍꯩꯔꯥ ꯑꯃꯨꯟꯕ ꯌꯦꯟꯁꯥꯡ ꯐꯖꯕ ꯍꯦꯛꯇꯨꯅ ꯂꯩꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤꯕꯅ ꯁꯥꯃꯨ ꯑꯉꯧꯕꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯎꯍꯩ ꯐꯖꯕ ꯊꯤꯗꯨꯅ ꯃꯊꯪ ꯃꯊꯪ ꯍꯦꯛꯇꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯀꯤꯟꯊꯔꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯃꯥꯅ ꯌꯦꯡꯕꯗ ꯁꯥꯃꯨꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯃꯀꯣꯛ ꯑꯗꯨ ꯂꯩꯁꯧꯅ ꯆꯥꯊꯣꯛꯇꯨꯅ ꯁꯥꯡꯂꯕ ꯃꯌꯥ ꯐꯖꯕ ꯑꯅꯤ ꯑꯗꯨ ꯂꯩꯔꯝꯕ ꯊꯦꯡꯅꯔꯤ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯅꯤꯄꯥꯁꯤꯒꯤ ꯊꯃꯣꯏꯗ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯒ ꯂꯣꯏꯅꯅ ꯑꯄꯥꯝꯕ ꯄꯨꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯈꯤ꯫ ꯃꯥꯅ ꯁꯥꯃꯨ ꯃꯌꯥ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯆꯤꯡꯕꯗ ꯏꯀꯣꯝ ꯀꯣꯝꯅ ꯃꯀꯣꯛꯇꯒꯤ ꯐꯨꯛ ꯂꯥꯎꯅ ꯐꯨꯛꯇꯨꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯍꯩ ꯍꯥꯞꯄ ꯈꯥꯎ ꯕꯣꯔꯥ ꯑꯗꯨꯗ ꯃꯌꯥ ꯑꯅꯤꯗꯨ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯃꯣꯟ ꯅꯨꯡꯉꯥꯏꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯑꯗꯨꯗ ꯌꯦꯡꯍꯜꯂꯦ꯫
Mapa aduna harauna isana puragliba pot asigi mapandagi isagi tungi laibak lepkadoribani. Masibu luna thamjanjaro hairakhi. Hanubina mapa masa ngangnaribadu taraga nakhoi napa nasa ngangnariba wadubu aibusu khara khanganba yagadra hairakhi. Maduda masanipa aduna imasu aina pujaragliba potsi yengbiu. Pabungbo hana yenghanjaraga afapata khanglaba matungda imabusu yenghanjage tawbuni hek hairakhi. Maduda mama aduna nungsathina kari pono imasu amukte yenge hek hairakhi. Masanipa aduna yomli budu lauthoklaga shamu mayadu hek uhalle. Mama aduna isana puragliba pot asidi afaba oigani. Aina muna yengbada pot asigi masada karigumba shakti ama yawpa mali. Aduna masidi isagi damakta isona pipiba poni. Aduna masibu nangna sekshinna thamjaduna ningthina puja tawjaro. Karigumba isana sangdaba numittasu imana puja tawbigani hairakhi. Hanuba hanubi ani aduna magi damakta ngangbiriba sakpiriba pumnamaktu taraga masa asigi thamuida nungsibana helaktuna mapan thungda kapsaba ngamdrabasu mathamuida kapli. Mahagna khalli aina ahan ani asibu guru oiba phangjaba sidi nahanmuki mapokta aina kari tawjaraktuna nakhoi ani bu handaki mapok asida apokpa ima ipagum ima ipa oiba phangjaribano. Aibu hek pokpiba ima ipa ani duna sumna luna tawiram labadi ehak makhoigi nakta laglamdabasu yai. Adubu lairiba ahan ani asidi nahanmuki mapokta laman tolakpa oiragani khanduna ahan ani adugi maramda khallaga mahak mathanta lona kapsari. Mahak mabu pokpiba mama mapa ani dugi maramda nongpata khanba tawkhidri. Nongmadi laikai aduda mauna hama lai oknaduna soiron paron ngangduna leire. Maduda laikai da leiba maiba maibi singna yengbada phanba ngamdrabada imungdu yamna wanari. Nupi ase gyan tadana sienge tarukle. Matamasida hanuba sisu ngamdriba mafam aduda hangba chalami. Tauriba mawong adu uraga ahan adusu kari matau kaubage khangdreda hairaga mayumda halakhi. Aduga hanubi amadi masani pada paodu tamlami. Madu taraga masani pasina pabung ayak kari gumamata haijakeba hek hairakhi. Hanubana kari wano hayu hek hairi. Nahanaina purakpa pot adugi masum kharadang pithaktuna yengsira. Wadu taraga hanubana hoin he madu yengba yai. Maduda hanubina mina di haidraga karamna yengsi haigadori bano hek hairakhi. Hanubana hairi. Sumine nangna hari badusu. Pare ai hak satuna makhoi gida sumna hairuragi. Aigi sanipa adu haijabadi nati mabo amuktang yenghansi haibabu nakhoi thamuida chingnagadra. Magi mamangda takpa mangtak ama leibani. Karigumba sanaduna pharabadi nungaigani. Mahak hena haijabadi nati nakhoina chingnadrabadi mabo amuktang kauduna yenghallu. Aina hairibasi sauningbagi haiba nati. Maiba haibasidi kaudrabadi phati hainei aduna haibani haina hairurage hairakhi. Mapuro begi wado taraga hanubina maduna sumgani hek hairakhi. Matanga swaida wari sigi ahanba saruk loisinjare. Ani suba sarukta mayamga puna amuk thengnaminarasi.